Delhi ki Jantar Mantar da Maitai Furuf Pulebak Miyamna Yamna Lanna Lokhiba Yaba Kuki Singi Kongjang Pangthokpada Delhi Police na Thazaba Piram Laga Narol the Kongjang Chathahan Kiba Laibak Tibani Haina RPI Athawale gi National Secretary Maheshwar Thaunauzam na Phongdorakli Kongjang adu the Chief Minister N Biren na Luching Libalingak asi institutional genocide oibalingak ni Hairaba Fawada, Lenga Asana Tumina Leshiliba Karigino, Genocide Iba Wahayasi, Sizinarakliba Asada, Lenga Asina, Masana Yazarabra Haina, Mahangna Wahang Taurakli. Nationwide rally for Kuki Joe's Union Territory with LA against Biren-led BJP government's institutional genocide on the Kuki Joe community, Haiba Kholauda Jantar Mantar the Pangthokiba Kongjang adugi matangda, Maheshwarna. Kongjang asimak Maitai Furupu Lan Uhanba Yabagi Mathakta Constitution ni Yadaba Kongthang ni Haiki. Kaisampata Laiba RPI ge Sanglen the Pangthokiba Paugi Mifamda Mahangna Makhatana, Delhi Police ke additional DGP na Athingba Thamle Haiba Wafamasi, Leina Kongjang Chathahan Kiba Asana, Manipur gi Irang Asigi Marumda, Amadi Apunbagi Saktam, Thugaina Bohatnabada Kanagumba Miyoi Kharagi, Khut Yaure Haiba Wafamasima, Mapan Thoglakle. Thawang asiga mari leinana inquiry committee ama athuba matamda semduna constitution gi wangmada khongjang chathahan kiba Delhi police ki DGP amadi ADGP masa ki phamdagi lokthokadabani haina mahakna mari leinaba singi pukning chingsilakli Kari no koida sanari balilasi, government side tegi sanari la, kana ge side tegi sanari bano, kari conspiracy no manung lari base, institution manung sida, government manung sida kana yaura bazano, akoi gi spy ama yaura bazara, lebak thugai ningba, amaga khana ningba mi yaura bazara, haibagi akoi da chamam na bam pole open oira baningasi, kari no haiba matamda akoi megi tang ahum thoki bado, khangaudre uhodre na government na hariba mayam sida, Parene, Uhodre Kangudre Havenuna Siam Tangrese, Nasigi Lady Rally Delhi the Pamriba, Jantar Mantagi Rally, Si, Famiba Protesti, Taurani Havesi among the Kangabani Aduna Akoi Saitagisu, government the Mating Pangboina, Aquina, Taugadu, Si community of the Defam Toba, Makoina Sinariba, institutional genocide Kaibase, Atoba acquisition Amani, Tauribase, Si Aranbani, Si Tobigano Hamatamda. Sarkar amada institutional genocide paliba sarkar sidabu haiba matamda sarkar masana tumin lari se karigi no haiba question dunebal hari se